What's up, people? Johnny here again. Ngasi di yam nungaiba video mo nabjarake. Aigonda siklay yu guys sigise akoi Suzuki ki V-Strom akoi adventure bike ni ko 250 akoi SXR su khangna ba ko. Ado yam na hena khangna ba di V-Strom akoi 250 har ga nung khangne ko sigise adventure touring bike ni Suzuki ki ko. Makoi ki kaitare Suzuki V-Strom 650 do adu dagi derived torque pa sigis nam kitang smaller variant oi ba haitare ko. Ado sigise loina ba hajarake details lo hajarake aduga test drive ki ngasi aina le tawjara ko doisina features ta kitang focus tawjarake aduga test drive ki ba specific video among moi tonga namjarake ni ko kitang off road ka tawraga sigi kyam yam capable oi ko kya ba adugi dina second video da ngai biro ko adu sigi ngasi gisina features ke yoba daga price kamain to ba ga kamaina booking to gani adagi EMI gi matang da su ko ai lo hajarake ko How's aina lejare se Eastern Suzuki da THANGMEIBAND ko adana booking to bini khot bini ba leraga di contact number lo hapsaram ge ado video de hosin jaragi ko layer to map sigi V-Strom SX size ko sigi se hui 250 sida su thare ma sagi ko hui V-Strom 250 ai V-Strom 650 kitang magi bigger variant of the geek six namo kitang hui Indian kai road condition da yang as mai sar ko ne ai tare ko ado magi headlight ka sidum mamangi hui 650 gi acho bu do ha pe du mani ko magi big ka sida yori se ko mane ado color se hom thong like red ne black ne aduga yellow ne ko hojik lai se yellow ni lei se ato sigi bike se 2024 gi inono ba bike ni handa ki ko BS6 ki ko koi E20 fuel oi ko ato sigi V-Strom SX se koi compare to the X Pulse ke am compare to pe ai adi Honda gi koi 200X to ko adu compare to pe ai adum ba bikes moi similar category hai tare ko aduga KTM gi 250 adventure 250 adum ba su compared to where the price point there yang pada di adum si sudum kata yam the competitive over price niko sigi se price ki on road price da ko ki Imphal da haita 2.43 lakhs lay ko sigi se 2.43 lakhs lay on road price ni sigi se ko aduna gari sidum comparatively adum yare haita adum mongta haita ko adumagi kaitare looks ana kamai to ge da piting view adventure touring bike ni aduna sigi se adum wankala ani magi travel suspension loina wankala ani ko adage upside down fork where ga su sigi se kaitare travel se loina wang ani adventure bike ki kano ata nakal guard no sagi stock wena dum baksare aduga toll windscreen visor adum yogzere sis na koi touring chat pamatanda kaitare highway thor ko dum wind deflect yam tor ani ko aduga koi LED gi ko koi highway right dum minor ba LED gi fazana dum yogjare magi big ko se yogjare ko gi adventure touring gi dum khaitare magi typical oiba ko gi features haitare ko ado magi se the side plastic ki oiba part da koi keno se ko magi cover se yoi am se ko engine gi da hapet yeng si koi sigi engine gi part se ko gi magi se 249 cc ni ko sigi Suzuki gi aduga oil cool system koi Suzuki oil cooling system ai SOCH ai je ko sim ko masida happy se oil cool ni aduga magi power haitare power gi dai kitang lak se ko power je mai se 26.1 bhp weba aduga magi torque kenos ni wang ai se rpms ni wang ai je ko 9300 rpm lei ko magi se aduga torque tana 22.2 newton meter lei aduga 7300 rpm ko adu magi fuel se yamna adum katare fuel efficient yam oisigi bike ko engine je aga magi weight ko weight yang panina weight 160 ke 7 ka tuni ko yam thini yang Royal Enfield ki di almost 200 kg me ya lai ni ko
ꯑꯗꯨꯅ ꯁꯤꯁꯤꯅ ꯌꯥꯝꯅ ꯂꯥꯏꯠ ꯋꯦꯠ ꯑꯣꯏꯕ ꯍꯦꯜꯂꯛꯑꯦ ꯂꯥꯏꯠ ꯋꯦꯠꯁꯤꯅ ꯅꯨꯡꯉꯥꯏꯔꯛꯄꯗꯤ ꯉꯁꯥꯏꯒꯤ ꯒꯥꯔꯤꯁꯦ ꯍꯦꯟꯗ꯭ꯂꯤꯡꯗ ꯅꯨꯡꯉꯥꯏꯔꯛꯑꯅꯤ ꯑꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯤꯛꯑꯞ ꯇꯧꯕ ꯈꯣꯠꯄꯗ ꯂꯣꯏꯅꯃꯛ ꯒꯥꯔꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗ ꯅꯨꯡꯉꯥꯏꯔꯛꯀꯗꯣꯏꯅꯤꯀꯣ ꯑꯗꯣ ꯀꯩꯒꯤꯅꯣꯗꯤ ꯑꯦꯗꯚꯦꯟꯆꯔ ꯇꯨꯔꯤꯡ ꯍꯥꯏꯁꯦ ꯅꯪ ꯑꯦꯛꯁꯦꯁꯔꯤꯁ ꯍꯥꯞꯆꯤꯜꯂꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯇꯣꯞ ꯔꯦꯛ ꯀꯩꯀꯩ ꯑꯗꯤ ꯂꯣꯏꯅꯃꯛ ꯅꯪꯒꯤ ꯂꯒꯦꯖ ꯍꯥꯞꯆꯤꯜꯂꯛꯄ ꯃꯇꯝꯗ ꯌꯥꯝ ꯂꯨꯝꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯦꯅꯦꯖ ꯇꯧꯕ ꯋꯥꯕꯅꯦ ꯑꯗꯣ ꯁꯤꯒꯨꯝꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯛꯀꯗꯣꯏꯅꯤꯀꯣ ꯑꯗꯣ 167 kgꯅꯤ ꯑꯗꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦꯀꯣ ꯃꯥꯒꯤ ꯀꯦꯄꯥꯁꯤꯇꯤ ꯐ꯭ꯌꯨꯜꯒꯤ ꯀꯦꯄꯥꯁꯤꯇꯤꯁꯦ 12 ꯂꯤꯇꯔꯅꯦꯕꯀꯣ ꯁꯤꯗ ꯍꯥꯞꯄꯤꯁꯦ 12 ꯂꯤꯇꯔꯅꯤ ꯑꯗꯨꯒ 2.4ꯅ ꯔꯤꯖर्व ꯑꯣꯏꯕꯀꯣ ꯔꯤꯖर्व ꯑꯣꯏꯕ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯒꯤꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯏꯂꯦꯖꯁꯦ ꯑꯔꯥꯎꯟ 36 37 ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯧꯔꯛꯀꯗꯣꯏꯅꯦ ꯁꯤꯒꯤꯁꯦꯀꯣ ꯑꯗꯣ ꯍꯥꯏꯋꯦꯗ ꯊꯧꯔꯒꯗꯤ ꯈꯤꯇꯪꯗꯤ ꯍꯦꯟꯒꯠꯂꯛꯄꯁꯨ ꯌꯥꯏ ꯑꯗꯣ ꯃꯥꯒꯤ ꯁꯤꯒꯤ ꯔꯦꯟꯖ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯁꯤꯒꯤꯁꯤꯗꯤ ꯑꯌꯥꯝꯕꯅ ꯍꯥꯏꯋꯦ ꯇꯨꯔꯤꯡꯒꯨꯝꯕꯗ ꯑꯌꯥꯝꯕ ꯂꯣꯏ ꯁꯤꯖꯤꯟꯅꯔꯛꯀꯗꯣꯏꯅꯤꯅ ꯔꯦꯟꯖꯁꯦ ꯐꯨꯜ ꯇꯦꯡ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯔꯥꯎꯟ 444 ꯀꯤꯂꯣꯃꯤꯇꯔꯁ ꯑꯃꯨꯛ ꯊꯧꯕ ꯌꯥꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯌꯥꯔꯦ ꯌꯥꯝ ꯀꯟꯅ ꯐ꯭ꯔꯤꯀ꯭ꯋꯦꯟ ꯁ꯭ꯇꯣꯞꯁ ꯇꯧꯔꯛꯑꯔꯣꯏ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯣꯏꯜ ꯄꯝꯗ ꯌꯥꯝ ꯀꯨꯏꯅ ꯆꯪꯗꯦ ꯑꯗꯨꯝ ꯐꯨꯜ ꯇꯦꯡ ꯇꯧꯈꯤꯕꯁꯤꯅ ꯑꯗꯨꯝ 440 50 ꯑꯗꯨꯝ ꯃꯌꯥ ꯊꯧꯒꯠꯂꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯌꯥꯝꯅ ꯀꯦꯄꯦꯕꯜ ꯑꯣꯏꯒꯗꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯋꯦ ꯇꯨꯔꯤꯡꯒꯤꯀꯣ ꯑꯗꯣ ꯑꯣꯐ ꯔꯣꯗꯇꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯕꯨꯗꯤ ꯌꯥꯅꯤ ꯑꯗꯨ ꯁꯤ ꯃꯥꯏꯜ ꯑꯣꯐ ꯔꯣꯗ ꯑꯣꯏꯅ ꯌꯥꯅꯤꯀꯣ ꯄꯨꯔꯥ ꯄ꯭ꯔꯣꯄꯔ ꯑꯣꯐ ꯔꯣꯗ ꯕꯥꯏꯛꯇꯤ ꯅꯠꯇꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯑꯦꯂꯣꯏ ꯑꯣꯏꯅ ꯌꯥꯎꯔꯛꯏꯁꯦꯀꯣ ꯑꯩꯈꯣꯏ ꯁ꯭ꯄꯣꯛ ꯌꯥꯎꯔꯛꯇꯦꯕ ꯁꯤꯗꯩꯗ ꯑꯦꯂꯣꯏ ꯑꯣꯏꯅ ꯌꯥꯎꯔꯛꯏ ꯀꯣ ꯑꯗꯨꯅ ꯑꯦꯂꯣꯏꯁꯦ 17 ꯏꯟꯆ ꯉꯥꯛꯇꯅꯤ ꯃꯃꯥꯡꯒꯤ ꯇꯥꯌꯔꯁꯤꯅ ꯑꯩꯈꯣꯏꯒꯤ 100 ꯑꯣꯏꯕꯀꯣ ꯑꯗꯨꯒ ꯃꯅꯤꯡꯁꯤꯅ 140 ꯑꯣꯏꯕ ꯑꯅꯤꯃꯛ ꯗꯤꯁꯛ ꯕ꯭ꯔꯦꯛ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯇꯥꯌꯔꯁꯦꯀꯣ ꯇꯥꯌꯔꯁꯦ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯌꯨꯀꯣ ꯇꯥꯌꯔꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯐ ꯔꯣꯗ ꯑꯣꯟ ꯔꯣꯗ ꯀꯣ ꯑꯗꯨꯝ MRFꯀꯤ ꯀꯣ ꯃꯥꯒꯤ ꯒ꯭ꯔꯤꯞꯀꯤ ꯗꯤꯖꯥꯏꯟꯁꯦ ꯑꯗꯨꯅ ꯃꯥꯏꯜ ꯑꯣꯐ ꯔꯣꯗꯇꯤ ꯌꯥꯅꯤ ꯄꯨꯔꯥ ꯍꯦꯚꯤ ꯑꯣꯐ ꯔꯣꯗꯇꯤ ꯌꯥꯔꯣꯏꯀꯣ ꯁꯤꯒꯤ ꯕꯥꯏꯛꯁꯦ ꯑꯗꯨꯒ ꯏꯟꯖꯤꯟꯁꯨ ꯄꯤꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤꯠꯇꯤꯡꯁꯦ ꯁꯤꯠꯁꯦ ꯃꯥꯒꯤ ꯁꯤꯠ ꯀꯝꯐꯔꯠꯁꯦ ꯁꯤꯠꯁꯦ ꯌꯥꯝ ꯆꯥꯎꯅ ꯑꯗꯨꯝ ꯌꯥꯎꯔꯦ ꯌꯥꯝ ꯀꯟꯅꯁꯨ ꯍꯥꯔꯗ ꯑꯣꯏꯗꯦ ꯌꯥꯝ ꯀꯟꯅꯁꯨ ꯁꯣꯐꯠ ꯑꯣꯏꯗꯦ ꯑꯗꯣ ꯁꯤꯒꯨꯝꯕꯁꯤꯗꯤ ꯑꯩꯈꯣꯏ ꯇꯦꯁ ꯔꯥꯏꯗ ꯇꯧꯔꯀꯥꯟꯗ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦꯗꯣ ꯑꯩ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗꯇ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯁꯤꯒꯤ ꯇꯦꯁ ꯔꯥꯏꯗ ꯑꯃ ꯇꯧꯔꯛꯀꯗꯕ ꯋꯥꯠꯂꯤ ꯑꯗꯨꯒ ꯁꯤꯒꯤ ꯄꯤꯂꯟ ꯁꯤꯠꯁꯨ ꯌꯥꯝ ꯆꯥꯎꯅ ꯑꯗꯨꯝ ꯌꯥꯎꯔꯦꯀꯣ SXꯀꯤ ꯃꯥꯒꯤ ꯕ꯭ꯔꯥꯟꯗꯤꯡꯁꯤꯗ ꯌꯥꯎꯖꯔꯦ ꯀꯣ ꯑꯗꯨꯒ ꯃꯥꯒꯤꯁꯤꯗ ꯋꯥꯔꯅꯤꯡ ꯀꯩꯀꯩ ꯈꯔ ꯄꯤꯔꯤ ꯀꯣ ꯋꯥꯔꯅꯤꯡ ꯀꯩꯀꯩ ꯄꯤꯔꯤ ꯀꯩꯒꯤꯅꯣꯗ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯔꯦꯛꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯦꯗꯜ ꯔꯦꯛꯁꯦ 6 kgꯗꯒꯤ ꯍꯦꯟꯅ ꯍꯥꯞꯄ ꯌꯥꯗꯦꯀꯣ ꯁꯤꯒꯤꯁꯦ ꯑꯗꯨꯅ 6 kgꯗꯒꯤ ꯍꯦꯟꯅ ꯍꯥꯞꯄꯤꯒꯅꯣ ꯍꯥꯏꯕꯒꯤ ꯋꯥꯔꯅꯤꯡꯅꯤ ꯁꯤꯗ ꯌꯥꯎꯔꯤꯁꯤꯀꯣ ꯑꯗꯣ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯃꯣꯗꯤꯐꯥꯏꯠ ꯈꯤꯇꯪ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯁꯤꯗꯩꯗ ꯈꯤꯇꯪ ꯀꯩ ꯍꯥꯏꯇꯥꯔꯦ ꯇꯨꯔꯤꯡꯒꯨꯝꯕ ꯆꯠꯄꯗ ꯁꯤꯒꯤ ꯔꯦꯛꯁꯦ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯈꯤꯇꯪ ꯁ꯭ꯇꯗꯤ ꯑꯣꯏꯕ ꯑꯃ ꯁꯤꯟꯇꯣꯛꯑꯒ ꯑꯗꯨꯝ ꯇꯣꯞ ꯔꯦꯛ ꯑꯗꯨꯝ ꯍꯥꯞꯄ ꯑꯗꯨꯝ ꯌꯥꯅꯤꯀꯣ ꯑꯗꯨꯒꯤ ꯁꯤꯗ ꯁ꯭ꯀ꯭ꯔꯨ ꯑꯗꯨꯝ ꯐꯥꯔꯛꯏꯁꯦꯀꯣ ꯏꯔꯥꯏ ꯂꯥꯏꯅ ꯑꯥꯐꯇꯔ ꯃꯥꯔꯀꯦꯠꯁꯨ ꯌꯥꯝ ꯊꯣꯛꯄꯅꯦ ꯁꯤꯒꯤꯁꯦ ꯑꯗꯣ ꯁꯤꯠ ꯍꯥꯏꯠꯁꯤꯗꯤ ꯋꯥꯡꯉꯤꯀꯣ ꯁꯤꯒꯤꯁꯦ 835 mm ꯅꯤ ꯁꯤꯒꯤꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯈꯤꯇꯪ ꯍꯥꯏꯠ ꯍꯥꯏꯇꯥꯔꯦ ꯍꯥꯏꯠꯁꯦ ꯑꯩꯈꯣꯏꯒꯤ 5'4", 5'5" ꯀꯨꯝꯕꯅ ꯑꯗꯨꯝ ꯈꯔ ꯋꯥꯅꯤꯀꯣ ꯂꯩꯕꯥꯛ ꯊꯦꯡꯕ ꯑꯗꯣ 5'7", 5'8" ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯔꯒ ꯑꯗꯨꯝ 6 feet ꯑꯗꯨꯋꯥꯏꯐꯥꯎꯗꯤ ꯑꯗꯨꯝ ꯐꯖꯅ ꯂꯥꯏꯅ ꯊꯧꯕ ꯌꯥꯅꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯃꯤ ꯈꯔ ꯅꯦꯝꯕꯅꯗꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯈꯔ ꯋꯥꯒꯅꯤꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯁꯤꯠ ꯍꯥꯏꯁꯦ ꯑꯗꯨꯝ ꯋꯥꯡꯉꯦ ꯍꯥꯏꯇꯥꯔꯦ 835 ꯍꯥꯏꯁꯦ ꯑꯗꯨꯝ ꯑꯋꯥꯡꯕ ꯆꯤꯡꯉꯤꯀꯣ ꯑꯗꯣ ꯒ꯭ꯔꯥꯎꯟ ꯀ꯭ꯂꯤꯌꯔꯦꯟꯁꯁꯦ 205 mm ꯀꯣ ꯒ꯭ꯔꯥꯎꯟ ꯀ꯭ꯂꯤꯌꯔꯦꯟꯁꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯗꯩꯗ ꯒꯥꯔꯗ ꯌꯥꯎꯔꯤꯁꯤꯀꯣ ꯁꯤ ꯑꯟꯗꯔꯕꯦꯂꯤ ꯒꯥꯔꯗꯁꯦ ꯁꯤ ꯃꯦꯇꯜ ꯑꯣꯏꯀꯣ ꯁꯤꯅ ꯃꯦꯇꯜ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯥꯐꯇꯔ ꯃꯥꯔꯀꯦꯠ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯔꯦ ꯑꯗꯨꯝ ꯐꯖꯅ ꯁꯤꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯑꯗꯨꯝ ꯌꯥꯔꯅꯤ ꯑꯇꯣꯞꯄ ꯑꯥꯐꯇꯔ ꯃꯥꯔꯀꯦꯠ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯔꯦ ꯔꯦꯗꯤꯌꯦꯇꯔ ꯒ꯭ꯔꯤꯜꯁꯦ ꯁꯥꯏꯗꯇ ꯑꯣꯏꯅ ꯌꯥꯎꯏꯀꯣ ꯃꯌꯥꯏꯗ ꯌꯥꯎꯗꯦ ꯁꯥꯏꯗꯇ ꯌꯥꯎꯏ ꯍꯣꯔꯟꯁꯤꯗ ꯃꯃꯥꯡꯗ ꯌꯥꯎꯖꯔꯦꯀꯣ ꯑꯗꯣ ꯃꯥꯒꯤ ꯆꯦꯁꯤꯒꯤ ꯀꯣ ꯅꯝꯕꯔ ꯆꯦꯁꯤꯁꯤꯗ ꯃꯥꯏꯁꯤꯗ ꯍꯥꯞꯆꯔꯦ ꯃꯅꯨꯡꯗ ꯑꯗꯣ ꯗꯤꯖꯥꯏꯟꯁꯦ ꯑꯞꯇꯔꯣꯜ ꯂꯨꯛꯇ ꯃꯥꯒꯤ ꯀꯣꯁꯇ꯭ꯌꯨꯝꯕ ꯄꯦꯇꯔꯟꯒꯨꯝꯕ ꯈꯔ ꯁꯨꯖꯨꯀꯤꯒꯤ ꯈꯔ ꯊꯣꯛꯏ ꯁꯣꯝ ꯁꯥꯏꯗꯇꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯗꯀꯣ ꯊꯥꯏ ꯁꯞꯄꯣꯔꯠ ꯀꯣ ꯁꯨꯝꯕꯁꯦ ꯑꯗꯨꯝ ꯊꯣꯛꯏ ꯀꯥꯏ ꯒ꯭ꯔꯤꯞ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯒ꯭ꯔꯤꯞ ꯑꯗꯨꯝ ꯑꯣꯏꯔꯛꯀꯗꯣꯏꯅꯤꯀꯣ ꯁꯤꯗ ꯒ꯭ꯔꯤꯞ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯞꯇ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯑꯥꯐꯇꯔ ꯃꯥꯔꯀꯦꯠꯀꯤ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯔꯦ ꯑꯗꯨꯝ ꯒ꯭ꯔꯤꯞ ꯑꯗꯨꯝ ꯑꯣꯏꯔꯛꯑꯅꯤ ꯑꯗꯣ ꯃꯌꯥꯝꯁꯦ ꯂꯨꯛꯁꯦ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯑꯗꯨꯝ ꯍꯥꯏꯐꯦꯠꯇ ꯌꯦꯡꯕꯤꯌꯨꯀꯣ ꯁꯤꯒꯤ ꯄ꯭ꯂꯁ ꯄꯣꯏꯟ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯦꯟꯖꯤꯟꯁꯦ ꯌꯥꯝ ꯀꯟꯅꯁꯨ ꯆꯥꯎꯗ꯭ꯔꯦ 250cc ꯑꯣꯏꯔꯦ ꯑꯗꯒꯤ 250cc ꯑꯣꯏꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯍꯦꯟꯗꯂꯤꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯑꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯋꯦ ꯈꯛꯇꯪ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤ ꯔꯥꯏꯗꯇꯁꯨ ꯅꯨꯡꯉꯥꯏꯔꯛꯀꯗꯣꯏꯅꯦꯕ ꯁꯤꯒꯤꯁꯦꯀꯣ ꯁꯤꯇꯤ ꯔꯥꯏꯗꯇ ꯅꯨꯡꯉꯥꯏꯔꯛꯑꯅꯤ ꯏꯟꯖꯤꯟ ꯑꯣꯚꯔꯍꯤꯠꯀꯤ ꯏꯁꯨ ꯂꯩꯔꯔꯣꯏ ꯑꯗꯨꯒ ꯄ꯭ꯂꯁ ꯉꯁꯥꯏꯒꯤ ꯍꯥꯏꯋꯦꯗ ꯊꯧꯒꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯃꯣꯔ ꯗꯦꯟ ꯀꯦꯄꯦꯕꯜ ꯑꯗꯨꯝ ꯑꯣꯏꯔꯛꯀꯗꯣꯏꯅꯦꯕ ꯁꯤꯒꯤꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯕꯥꯏꯛꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯌꯦꯡꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯁꯤꯒꯤ ꯏꯁꯇꯔꯟ ꯁꯨꯖꯨꯀꯤꯗ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯇꯦꯁ ꯗ꯭ꯔꯥꯏꯚꯀꯤ ꯒꯥꯔꯤꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯔꯣ ꯒꯥꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯍꯥꯏꯕꯗꯣꯀꯣ ꯑꯗꯨꯒ ꯁꯥꯔꯤꯒꯥꯁꯨ ꯌꯥꯝ ꯆꯥꯎꯅ ꯌꯥꯎꯔꯤ ꯀꯣ
ꯑꯗꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯁꯨꯝꯕ ꯁꯥꯔꯤ ꯒꯥꯔꯗꯀꯨꯝꯕꯁꯦ ꯂꯧꯊꯣꯛꯄꯤꯒꯅꯣꯕ ꯂꯧꯊꯣꯛ ꯊꯧꯅꯕ ꯃꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯁꯤꯒꯨꯝꯕ ꯍꯥꯞꯄꯛꯏꯁꯤꯡꯁꯦ ꯐꯪꯁꯅꯦꯜ ꯑꯣꯏꯕ ꯉꯥꯛꯇꯅꯤꯀꯣ ꯍꯥꯏꯕꯗꯤ ꯑꯦꯛꯁꯦꯁꯔꯤꯁ ꯍꯥꯏꯁꯦ ꯀꯩꯅꯣꯒꯤ ꯑꯝꯇ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯁꯨꯝ ꯂꯩꯇꯦꯡꯒꯤ ꯅꯠꯇꯦꯕ ꯍꯥꯞꯄꯛꯏꯁꯦ ꯁꯥꯔꯤ ꯒꯥꯔꯗ ꯍꯥꯞꯄꯛꯏꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯤꯒꯨꯝꯕ ꯄꯟꯗꯅꯕ ꯈꯣꯠꯇꯅꯕ ꯑꯗꯨꯒꯤ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯤꯒꯅꯦꯜ ꯂꯥꯏꯠꯁꯦ ꯀꯩꯅꯣ ꯑꯝꯇ ꯑꯣꯏꯗꯦꯀꯣ ꯑꯦꯜ ꯏ ꯗꯤ ꯑꯣꯏꯗ꯭ꯔꯦ ꯁꯤꯒꯤꯁꯤꯗꯤ ꯑꯗꯨꯝ ꯍꯦꯂꯣꯖꯦꯟ ꯑꯣꯏꯔꯦ ꯀꯣ ꯑꯗꯣ ꯁ꯭ꯋꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯗꯦꯁꯕꯣꯔꯗ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯀ꯭ꯂꯁꯇꯔꯁ ꯑꯗꯩ ꯍꯦꯟꯗꯜ ꯕꯥꯔ ꯁ꯭ꯋꯥꯏꯁꯦ ꯈꯔ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯉꯁꯥꯏ ꯑꯩ ꯍꯥꯏꯐꯦꯠ ꯇꯣꯡꯈꯠꯂꯛꯀꯦ ꯑꯗꯨꯒ ꯁꯤ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤ ꯑꯗꯣ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯟꯖꯤꯟ ꯀꯠ ꯑꯣꯐ ꯁ꯭ꯋꯤꯠꯆ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯔꯠ ꯕꯇꯟ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯤ ꯑꯦꯟꯇ꯭ꯔꯤꯁꯤ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯗꯤꯁꯄ꯭ꯂꯦꯁꯦ ꯈꯔꯗꯤ ꯄꯤꯛꯑꯦ ꯑꯗꯨꯒ ꯀꯂꯔꯐꯨꯜꯁꯨ ꯑꯣꯏꯗꯦꯀꯣ ꯁꯤꯒꯤꯁꯦ ꯑꯗꯨꯅ ꯈꯤꯇꯪ ꯁꯤꯒꯤꯁꯦ ꯈꯤꯇꯪ ꯑꯞꯒ꯭ꯔꯦꯗ ꯇꯧꯍꯟꯅꯤꯡꯕꯅꯤ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯒꯥꯔꯤꯗꯗꯤ ꯑꯗꯨꯝ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯀꯦ ꯇꯤ ꯑꯦꯝꯗꯒꯗꯤ ꯌꯥꯝ ꯃꯑꯣꯡ ꯇꯥꯅ ꯑꯗꯨꯝ ꯀꯂꯔꯐꯨꯜ ꯑꯣꯏꯗꯅ ꯌꯥꯝ ꯂꯥꯛꯑꯦꯀꯣ ꯑꯗꯣ ꯇꯤ ꯑꯦꯐ ꯇꯤ ꯑꯣꯏꯔꯦ ꯏꯟꯐꯣꯔꯃꯦꯁꯟꯕꯨꯗꯤ ꯃꯌꯥꯝ ꯌꯥꯎꯕꯀꯣ ꯁꯤ ꯕ꯭ꯂꯨꯇꯨꯠ ꯀꯅꯦꯛꯇꯤꯚꯤꯇꯤ ꯑꯗꯨꯗ ꯃꯌꯥꯝ ꯌꯥꯎꯋꯦ ꯁꯤ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯩꯈꯣꯏ ꯒꯤꯌꯔꯒꯤ ꯏꯟꯗꯤꯀꯦꯇꯔ ꯌꯥꯎꯔꯦ ꯀꯤꯂꯣꯃꯤꯇꯔ ꯌꯥꯎꯔꯦ ꯑꯗꯒꯤ ꯑꯥꯔ ꯄꯤ ꯑꯦꯝ ꯌꯥꯎꯔꯦ ꯑꯗꯒꯤ ꯁꯤ ꯐ꯭ꯌꯨꯜꯒꯤ ꯏꯟꯗꯤꯀꯦꯇꯔ ꯌꯥꯎꯔꯦ ꯇꯥꯏꯝ ꯌꯥꯎꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦ ꯕꯤ ꯑꯦꯁꯀꯤꯀꯣ ꯑꯗꯒꯤ ꯑꯥꯔ ꯄꯤ ꯑꯦꯝꯒꯤ ꯑꯗꯒꯤ ꯁꯤꯒꯤ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠ ꯁ꯭ꯇꯦꯟ ꯀꯩꯀꯩ ꯏꯟꯗꯤꯀꯦꯇꯔ ꯂꯣꯏꯅꯃꯛ ꯍꯥꯞꯄꯦ ꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯣꯗꯁ ꯀꯣ ꯔꯥꯏꯗꯤꯡ ꯃꯣꯗ ꯀꯩꯀꯩ ꯄꯤꯌꯥꯔꯤꯡ ꯃꯣꯗ ꯀꯩꯀꯩꯗꯣ ꯂꯣꯏ ꯌꯥꯎꯔꯦꯀꯣ ꯁꯤꯂꯦꯛꯁꯤ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯦꯇ꯭ꯔꯤꯒꯤ ꯏꯟꯗꯤꯀꯦꯇꯔ ꯀꯩꯀꯩ ꯇ꯭ꯔꯤꯞ ꯑꯦ ꯇ꯭ꯔꯤꯞ ꯕꯤ ꯂꯣꯏꯅꯃꯛ ꯌꯥꯎꯔꯦꯀꯣ ꯁꯣꯝ ꯅꯥꯀꯟ ꯁꯥꯏꯠꯀꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯥꯔꯖꯤꯡ ꯄꯣꯔꯠꯅꯤ ꯁꯤꯗ ꯌꯥꯎꯔꯤꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯆꯥꯔꯖꯔ ꯑꯗꯣ ꯁꯤꯒꯤꯁꯦ ꯏꯂꯨꯃꯤꯅꯦꯠ ꯑꯣꯏꯀꯣ ꯁꯤꯒꯤꯁꯦ ꯂꯥꯏꯠ ꯌꯥꯎꯋꯦ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡꯗꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯗ ꯅꯨꯡꯉꯥꯏꯅꯅꯕꯩꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯀꯕꯔꯁꯤꯁꯨꯀꯣ ꯀꯕꯔꯁꯤꯁꯨ ꯑꯗꯨꯝ ꯁꯤꯒꯤꯁꯦ ꯋꯥꯇꯔ ꯄ꯭ꯔꯨꯐ ꯑꯗꯨꯝ ꯑꯣꯏꯈꯤꯗꯣꯏꯅꯤ ꯁꯤꯒꯤꯁꯦꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕ ꯃꯇꯝꯗ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯒꯤꯁꯦ ꯍꯥꯏ ꯕꯤꯝ ꯂꯣ ꯕꯤꯝ ꯁꯤ ꯄꯥꯁ ꯂꯥꯏꯠ ꯀꯣ ꯁꯤ ꯂꯩꯔꯦ ꯏꯟꯗꯤꯀꯦꯇꯔ ꯂꯩꯔꯦ ꯍꯣꯔꯟ ꯂꯩꯔꯦꯀꯣ ꯍꯣꯔꯟꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯌꯦꯡꯉꯤꯁꯦ ꯀꯣ ꯌꯥꯝ ꯁꯥꯔꯞ ꯑꯣꯏ ꯀꯣ ꯁꯤꯒꯤꯁꯦ ꯑꯗꯨꯒ ꯅꯀꯜ ꯒꯥꯔꯗꯁꯦ ꯃꯁꯥꯒꯤ ꯑꯗꯨꯝ ꯌꯥꯎꯖꯔꯛꯑꯅꯤ ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯐꯦꯠ ꯇ꯭ꯔꯥꯏꯡꯒꯜ ꯁꯦꯞꯇ ꯑꯩꯈꯣꯏꯒꯤ ꯑꯣ ꯑꯥꯔ ꯕꯤ ꯑꯦꯝꯁꯦ ꯀꯣ ꯁꯤ ꯌꯥꯝ ꯆꯥꯎꯅ ꯐꯖꯅ ꯑꯗꯨꯝ ꯌꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯁꯤꯠ ꯍꯥꯏꯠꯁꯦ ꯋꯥꯡꯉꯦꯅ ꯍꯥꯏꯖꯕꯗꯣꯀꯣ ꯑꯩꯁꯦ 5'10" ꯋꯥꯡꯉꯤꯁꯦ ꯑꯗꯣ ꯂꯩꯕꯥꯛ ꯃꯈꯥ ꯐꯖꯅ ꯊꯦꯡꯗꯦꯀꯣ ꯍꯥꯏꯕꯗꯤ ꯇꯤꯞꯇꯣ ꯇꯧꯋꯦ ꯁꯥꯏꯠ ꯑꯅꯤꯃꯛꯀꯣ ꯑꯗꯨꯅ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯋꯥꯡꯗꯤ ꯌꯥꯝ ꯋꯥꯡꯉꯦ ꯑꯗꯨꯒ ꯍꯦꯟꯗꯜ ꯕꯥꯔꯁꯤꯃ ꯌꯥꯝꯅ ꯋꯥꯏꯠ ꯑꯣꯏꯔꯒ ꯑꯗꯨꯝ ꯌꯥꯝ ꯃꯑꯣꯡ ꯇꯥꯔꯦ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯊꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯋꯤꯟ ꯗꯤꯐ꯭ꯂꯦꯛ ꯐꯖꯅ ꯇꯧꯔꯛꯀꯅꯤ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯊꯕꯥꯛ ꯃꯄꯥ ꯑꯗꯨꯝ ꯌꯧꯋꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯚꯥꯏꯖꯔꯁꯦꯀꯣ ꯑꯗꯣ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯇꯦꯁ ꯔꯥꯏꯠꯇꯨꯗꯤ ꯇꯦꯁ ꯔꯥꯏꯠꯀꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯉꯥꯏꯕꯤꯌꯨꯀꯣ ꯇꯦꯁ ꯔꯥꯏꯠ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯩ ꯅꯝꯖꯔꯛꯀꯦꯀꯣ ꯑꯣꯐ ꯔꯣꯗ ꯍꯥꯏꯐꯦꯠ ꯇꯧꯔꯒ ꯍꯥꯏꯐꯦꯠ ꯅꯝꯖꯔꯛꯀꯦ ꯇꯦꯁ ꯔꯥꯏꯠꯀꯤ ꯚꯤꯗꯤꯑꯣ ꯉꯥꯏꯕꯤꯌꯨꯀꯣ ꯑꯗꯣ ꯉꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯤꯒꯤ ꯐꯤꯆꯔꯁꯇꯅꯦ ꯑꯩ ꯉꯁꯤ ꯔꯤꯚꯤꯌꯨ ꯇꯧꯖꯔꯛꯏꯁꯦ ꯑꯗꯣ ꯁꯤꯒꯤꯁꯦ ꯀꯩꯅꯣꯅꯤꯀꯣ ꯑꯣꯄꯟ ꯂꯧꯊꯣꯛꯄ ꯌꯥꯏꯀꯣ ꯁꯤꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯄꯥꯔꯠꯁꯦ ꯔꯕꯔ ꯄꯥꯔꯠꯁꯦ ꯑꯣꯄꯟ ꯇꯤꯠ ꯑꯣꯏꯕꯅꯦ ꯁꯤꯒꯤꯁꯦ ꯑꯣꯐ ꯔꯣꯗ ꯇꯧꯔꯛꯑꯀꯥꯟꯗ ꯈꯦꯠꯇꯅ ꯈꯣꯠꯇꯅꯕꯅꯤꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯕ꯭ꯔꯦꯛꯁꯦ ꯚꯥꯏꯕ꯭ꯔꯦꯒꯤꯅꯤꯀꯣ ꯕ꯭ꯔꯦꯝꯕꯣꯒꯤꯗꯨꯅꯤ ꯚꯥꯏꯕ꯭ꯔꯦꯁꯦ ꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯁꯥꯏꯗꯇꯁꯨ ꯔꯤꯐ꯭ꯂꯦꯛꯇꯔ ꯀꯩꯀꯩ ꯌꯥꯎꯔꯤ ꯑꯗꯣ ꯁꯤꯒꯤ V-Stromꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯑꯩ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯟ ꯔꯣꯗ ꯄ꯭ꯔꯥꯏꯁꯇꯤ 2 lakhs ꯑꯔꯥꯎꯟ 2,43,000 ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯏ ꯑꯦꯝ ꯑꯥꯏꯗ ꯂꯧꯕꯤꯒꯦ ꯍꯥꯏꯔꯒꯁꯨ ꯏ ꯑꯦꯝ ꯑꯥꯏ ꯐꯦꯁꯤꯂꯤꯇꯤ ꯂꯩꯒꯅꯤꯀꯣ ꯗꯥꯎꯟ ꯄꯦꯃꯦꯟꯗꯤ ꯑꯔꯥꯎꯟ 70,000 to 80,000 ꯕꯦꯁড ꯑꯣꯟ ꯗꯦꯌꯔ ꯀ꯭ꯔꯦꯗꯤꯠ ꯔꯦꯇꯤꯡ ꯀꯣ ꯉꯁꯥꯏꯒꯤ ꯃꯤꯑꯣꯏꯗꯨꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯒꯤ ꯃꯥꯒꯤ ꯀ꯭ꯔꯦꯗꯤꯠ ꯁ꯭ꯀꯣꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯒꯤ ꯃꯥꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯁꯥꯒꯤ ꯑꯔꯅꯤꯡ ꯀꯦꯄꯥꯁꯤꯇꯤꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨꯀꯣ ꯑꯗꯨꯝ ꯑꯗꯨꯒꯤ ꯃꯇꯨꯡꯁꯨ ꯑꯣꯏꯜꯂꯛꯀꯅꯤ ꯑꯗꯣ 70,000 to 80,000 ꯗꯥꯎꯟ ꯄꯦꯃꯦꯟ ꯄꯤꯔꯒ ꯏ ꯑꯦꯝ ꯑꯥꯏꯗꯣ ꯑꯗꯨꯝ ꯂꯧꯕ ꯌꯥꯅꯤꯀꯣ ꯗꯣꯀꯨꯃꯦꯟꯁꯦ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ ꯑꯗꯨꯝ ꯌꯥꯝ ꯆꯪꯉꯛꯀꯅꯤꯀꯣ ꯑꯗꯣ ꯁꯦꯂꯔꯤꯠ ꯄꯔꯁꯟꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯃꯦꯟꯒꯨꯝꯕ ꯑꯗꯨꯝꯕ ꯃꯌꯥꯝꯒꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯇꯦꯛꯁ ꯐꯥꯏꯜ ꯇꯧꯕ ꯏꯟꯀꯝ ꯇꯦꯛꯁ ꯐꯥꯏꯜ ꯇꯧꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯙꯥꯔ ꯖꯦꯔꯣꯛꯁ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ KYC ꯂꯣꯏꯅꯃꯛ ꯆꯪꯉꯛꯀꯅꯤ ꯕꯦꯡꯛ ꯁ꯭ꯇꯦꯠꯃꯦꯟ ꯀꯩꯀꯩ ꯂꯣꯏꯅꯃꯛ ꯆꯪꯉꯛꯀꯅꯤꯀꯣ ꯑꯗꯨꯒꯤ ꯃꯌꯥꯝꯗꯨꯗꯤ ꯗꯤꯇꯦꯜꯗꯨꯗꯤ ꯑꯗꯨꯝ ꯂꯥꯛꯑꯒ ꯁꯤꯒ ꯑꯗꯨꯝ ꯇꯥꯟꯅꯕꯤꯔꯣ ꯏꯁꯇꯔꯟ ꯁꯨꯖꯨꯀꯤꯒ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯑꯩ ꯂꯣꯏꯅ ꯑꯗꯨꯝ ꯊꯣꯛꯍꯟꯖꯔꯛꯀꯦ ꯃꯈꯥꯗꯀꯣ ꯑꯗꯨꯅꯤ ꯁꯤꯒꯤ V-Stromꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯉꯁꯥꯏꯒꯤ ꯒꯥꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯌꯦꯡꯕꯤ ꯂꯥꯛꯄꯤꯌꯣ ꯑꯗꯨꯝ ꯁꯤꯗ ꯗꯤꯁꯄ꯭ꯂꯦꯗ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯝ ꯑꯗꯨꯒ ꯃꯄꯥꯟꯗꯁꯨ ꯈꯥꯝꯃꯤꯁꯤ ꯇꯦꯁ ꯗ꯭राꯏꯚꯀꯤ ꯒꯥꯔꯤꯅꯤꯀꯣ ꯑꯁꯤ ꯈꯥꯝꯃꯤꯁꯦ ꯇꯦꯁ ꯗ꯭राꯏꯚ ꯑꯗꯨꯝ ꯊꯧꯕ ꯌꯥꯔꯦ ꯑꯗꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯦꯀꯦꯟ ꯑꯦꯄꯤꯁꯣꯗ ꯉꯥꯏꯕꯤꯌꯨ ꯑꯊꯨꯕꯤꯗ ꯑꯩ ꯁꯤꯒꯤ ꯇꯦꯁ ꯗ꯭राꯏꯚ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯍꯥꯞꯆꯔꯛꯀꯦ ꯒꯥꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯋꯦ ꯀꯃꯥꯏꯅ ꯇꯧꯏ ꯁꯤꯇꯤ ꯔꯥꯏꯗꯇ ꯀꯃꯥꯏꯅ ꯇꯧꯏ ꯑꯣꯐ ꯔꯣꯗꯇ ꯀꯃꯥꯏꯅ ꯇꯧꯏ ꯌꯥꯝ ꯀꯦꯄꯦꯕꯜ ꯑꯣꯏ ꯍꯥꯏꯕꯗꯣ ꯃꯥꯏꯂꯦꯖ ꯇꯦꯁ ꯑꯗꯨꯒꯁꯦ ꯂꯣꯏ ꯇꯧꯔꯛꯁꯦꯀꯣ ꯑꯗꯣ ꯃꯇꯨꯡ ꯏꯟꯅ ꯉꯥꯏꯕꯤꯔꯣ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ ꯆꯤꯡꯗꯒ ꯁꯨꯃꯥꯏꯅ ꯊꯧꯗꯧ ꯀꯨꯏꯔꯦꯍꯦ